ꯑꯍꯥꯟꯕꯃꯛꯇꯗ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯚꯤꯌꯣꯔꯁꯤꯡꯕꯨ ꯄꯣꯝꯕꯤ ꯆꯤꯛꯂꯥ ꯆꯦꯅꯦꯜ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯨꯕꯣꯝ ꯄꯥꯔꯛꯇꯅꯤ꯫ ꯑꯗꯣ ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯁꯤꯁꯨ ꯑꯗꯨꯝ ꯃꯃꯤꯡ ꯂꯩꯕ ꯄꯥꯔꯛ ꯑꯃꯅꯤ꯫ ꯑꯗꯣ ꯃꯌꯥꯝ ꯃꯅꯨꯡ ꯆꯪꯉꯒ ꯀꯩ ꯂꯩꯕꯒꯦ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯩꯁꯨ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯆꯪꯉꯛꯄꯁꯤ, ꯑꯗꯨꯅ ꯀꯩ ꯂꯩꯒꯦ ꯑꯩꯁꯨ ꯑꯝꯇ ꯈꯪꯗ꯭ꯔꯤ, ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯆꯪꯉꯒ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯃꯣꯏꯒꯤꯁꯤ ꯇꯤꯀꯦꯠꯀ ꯂꯧꯗꯤꯌꯦ, ꯐ꯭ꯔꯤꯗ ꯑꯗꯨꯝ ꯆꯪꯉꯣ ꯍꯥꯏꯔꯛꯑꯦ꯫ ꯑꯗꯨꯅ ꯑꯩꯁꯨ ꯐ꯭ꯔꯤꯗ ꯑꯗꯨꯝ ꯆꯪꯒꯦ, ꯇꯤꯀꯦꯠ ꯀꯔꯤꯝ ꯀꯛꯂꯛꯇꯕꯤꯗ꯫ ꯁꯤꯅꯦ ꯅꯨꯡꯉꯥꯏꯖꯥꯠꯅꯤ, ꯂꯨꯄꯥ ꯀꯨꯟꯊ꯭ꯔꯥ ꯇꯤꯡꯗ꯭ꯔꯦ ꯑꯩ꯫ ꯑꯍꯥꯟꯕ ꯆꯪꯉꯛꯀꯥꯟꯁꯤꯗ ꯎꯖꯥꯎ ꯑꯅꯤ ꯍꯥꯟꯅ ꯊꯦꯡꯅꯔꯦ ꯇꯧꯔꯤꯁꯦ ꯑꯩꯁꯦ꯫ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯂꯥꯜꯕꯥꯒ ꯆꯠꯄꯗꯁꯨ ꯎꯖꯥꯎ ꯑꯅꯤꯅ ꯍꯥꯟꯅ ꯊꯦꯡꯅꯩ, ꯍꯧꯖꯤꯛꯁꯨ ꯎꯖꯥꯎ ꯑꯅꯤꯅ ꯍꯥꯟꯅ ꯊꯦꯡꯅꯔꯦ ꯇꯧꯔꯤꯁꯦ꯫ ꯃꯐꯝꯁꯦ ꯄꯪꯆꯥꯎꯗꯤ ꯆꯥꯎꯔꯝꯗꯧ ꯃꯥꯟꯗꯦ ꯖꯒꯥꯁꯤ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ꯫ ꯀꯩꯅꯣꯅ ꯑꯩꯅ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯈꯤꯕ ꯂꯥꯜꯕꯥꯒꯇꯣ ꯑꯗꯨꯅ ꯍꯦꯟꯅ ꯆꯥꯎꯕ ꯃꯥꯜꯂꯤ ꯃꯐꯝꯁꯦ꯫ ꯑꯗꯨꯒ ꯀꯩꯅꯣꯅꯤ, ꯅꯥꯟꯕꯁꯨ ꯑꯗꯨꯅ ꯍꯦꯜꯂꯦ ꯅꯥꯟꯕ꯫ ꯃꯐꯝꯁꯤꯗꯤ ꯌꯦꯡꯕꯗ ꯄꯤꯛꯁꯨ ꯈꯤꯇꯪ ꯖꯒꯥꯁꯤ ꯄꯤꯛꯄꯁꯨ ꯃꯥꯜꯂꯤ, ꯑꯗꯨꯒ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯦꯝꯒꯠꯄꯁꯨ ꯎꯗꯦ꯫ ꯁꯤꯅꯗꯤ ꯍꯦꯟꯅ ꯃꯐꯝꯁꯦ ꯆꯤꯛꯄꯁꯨ ꯍꯦꯜꯂꯦ, ꯑꯗꯨꯒ ꯌꯥꯝꯅ ꯏꯪꯕꯁꯨ ꯍꯦꯜꯂꯦ ꯃꯐꯝꯁꯤꯅ꯫ ꯑꯗꯨꯒ ꯃꯐꯝꯁꯦ ꯀꯩꯅꯣꯅꯤ, ꯁꯦꯝꯒꯠꯄꯁꯨꯈꯤꯇꯪ ꯋꯥꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ꯫ ꯍꯥꯏꯗꯤ ꯂꯩ ꯅꯨꯡꯒꯁꯨ ꯀꯌꯥ ꯇꯧꯋꯦ, ꯊꯥꯕꯁꯨ ꯎꯗꯦꯕꯀꯣ꯫ ꯑꯗꯒꯤ ꯁꯦꯝꯒꯠꯄꯁꯨ ꯈꯤꯇꯪ ꯋꯥꯠꯄ ꯃꯥꯜꯂꯦ꯫ ꯂꯥꯜꯕꯥꯒꯅ ꯍꯦꯜꯂꯦ ꯑꯗꯨꯝ ꯐꯖꯕ, ꯑꯗꯨꯒ ꯁꯦꯝꯒꯠꯄꯁꯨ ꯑꯗꯨꯝ ꯑꯗꯨꯅ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯑꯗꯨꯒ ꯏꯪꯕ ꯆꯤꯛꯄꯒꯤꯗꯤ ꯃꯐꯝꯁꯤꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯝ ꯂꯩꯔꯀꯥꯟꯗ ꯑꯗꯨꯝ ꯌꯦꯡꯉꯀꯥꯟꯗ ꯈꯪꯉꯦꯕ ꯃꯐꯝꯁꯦ꯫ ꯃꯌꯥꯝ ꯁꯤꯒꯤ ꯃꯐꯝꯁꯦ ꯅꯨꯡꯉꯥꯏꯗꯧꯒ ꯃꯥꯟꯕ꯭ꯔꯥ? ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦ, ꯌꯥꯝ ꯆꯤꯛꯑꯦ ꯁꯤꯅ ꯍꯦꯟꯅ꯫ ꯑꯗꯒꯤ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ, ꯑꯗꯒꯤ ꯏꯁꯤꯡ ꯍꯥꯏꯌꯦ, ꯅꯨꯡꯁꯤꯠꯁꯨ ꯑꯏꯪꯕ ꯁꯤꯠꯂꯦꯕꯀꯣ꯫ ꯑꯗꯨꯅ ꯂꯩꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯃꯐꯝꯁꯦ꯫ ꯉꯁꯥꯏꯗꯒꯤ ꯁꯨꯝ ꯃꯅꯨꯡꯁꯤꯗ ꯆꯠꯅ ꯌꯦꯡꯉꯛꯄꯗ ꯌꯥꯝ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯀꯔꯅꯥꯇꯀꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯀꯣꯔꯠ ꯑꯃ ꯂꯩꯔꯝꯃꯤ, ꯌꯥꯝ ꯊꯥꯖꯗꯕ ꯃꯑꯣꯡꯗ꯫ ꯃꯣꯏꯁꯦ ꯆꯤꯛꯁꯨ ꯌꯥꯝ ꯆꯤꯛꯑꯦ, ꯂꯩꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ, ꯎꯆꯦꯛ ꯋꯥꯌꯥꯁꯨ ꯌꯥꯝ ꯈꯣꯡꯉꯦ꯫ ꯃꯣꯏꯁꯤꯗ ꯃꯤꯇꯤꯡ ꯍꯣꯜ ꯑꯃꯁꯨ ꯂꯩꯕ ꯃꯥꯜꯂꯦ, ꯑꯗꯨ ꯌꯦꯡꯉꯨꯁꯤ꯫ ꯃꯣꯏꯁꯦ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯄꯣꯊꯥꯐꯝꯒ ꯑꯣꯏꯖꯥꯠꯂ ꯈꯪꯗꯦ, ꯋꯦꯇꯤꯡꯁꯦ ꯍꯥꯏꯗꯤ ꯃꯤꯇꯤꯡ ꯍꯣꯜꯒꯨꯝꯕꯒ ꯑꯣꯏꯔꯝꯒꯅꯤ ꯃꯣꯏꯁꯤꯁꯦ꯫ ꯉꯁꯥꯏꯗꯒꯤ ꯁꯨꯝ ꯃꯐꯝꯁꯤꯗ ꯌꯦꯡꯉꯛꯄꯗꯅꯦ, ꯍꯥꯏꯗꯤ ꯌꯦꯡꯕ ꯌꯥꯕ ꯃꯐꯝꯁꯦ ꯏꯂꯩ ꯂꯩꯇꯦꯕ꯫ ꯍꯥꯏꯗꯤ ꯃꯐꯝꯁꯤꯁꯨ ꯈꯔ ꯄꯤꯛꯄ ꯃꯥꯜꯂꯤꯗꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯆꯥꯡꯁꯨ ꯈꯔ ꯋꯥꯠꯂꯦꯕꯀꯣ꯫ ꯑꯗꯨꯒ ꯂꯥꯜꯕꯥꯒꯀ ꯌꯦꯡꯅꯧꯔꯒꯗꯤ ꯈꯔꯗꯤ ꯅꯦꯝꯅ ꯂꯩ ꯁꯤꯅ꯫ ꯂꯥꯜꯕꯥꯒꯅ ꯌꯥꯝ ꯊꯤꯅ ꯍꯦꯜꯂꯦ, ꯁꯦꯝꯒꯠ ꯁꯥꯒꯠꯄꯁꯨ ꯑꯗꯒꯤ ꯐꯖꯕꯁꯨ꯫ ꯁꯤꯅ ꯈꯤꯇꯪ ꯅꯦꯝꯅ ꯂꯩ, ꯍꯥꯏꯗꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯆꯥꯡꯁꯦ ꯈꯔ ꯅꯦꯝꯃꯦ ꯃꯐꯝꯁꯤꯅ꯫ ꯑꯗꯨꯒ ꯂꯥꯜꯕꯥꯒꯀꯤ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ,ꯐꯁꯨ ꯑꯗꯨꯝ ꯐꯖꯩꯀꯣ꯫ ꯃꯐꯝꯁꯤꯗꯤ ꯈꯤꯇꯪ ꯑꯗꯨꯝ ꯋꯥꯠꯂꯦ ꯍꯥꯏꯇꯥꯔꯦ꯫
ꯑꯗꯨꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯁꯨ ꯆꯠꯂꯒ ꯑꯗꯨꯝ ꯌꯦꯡꯉꯨꯁꯤ ꯌꯥꯝꯅ ꯀꯨꯏꯗꯕꯤꯗ ꯃꯣꯏ ꯁꯤꯁꯤꯗ ꯁꯤꯡ ꯑꯀꯪꯕꯒꯁꯨ ꯌꯥꯝ ꯂꯩꯔꯦ ꯀꯪꯍꯜꯂꯀꯥꯟꯗ ꯏꯪꯊꯝꯊꯥꯒꯤ ꯃꯩ ꯇꯤꯛꯄꯒꯤ ꯆꯞ ꯆꯥꯔꯕꯅꯤ ꯃꯣꯏ ꯁꯤꯁꯦ ꯑꯥꯗꯅꯦ ꯅꯨꯡꯗꯨꯝ ꯃꯊꯛꯁꯤꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯇꯣꯡꯉꯒ ꯂꯩꯁꯦ ꯂꯨꯝꯃꯒ ꯑꯃꯨꯛꯇꯪ ꯅꯥꯎꯔꯤ ꯀꯥꯞꯄꯗꯤ ꯕꯨꯇ꯭ꯔꯨꯛ ꯕꯨꯇ꯭ꯔꯨꯛ ꯌꯥꯝ ꯀꯦꯅꯤꯍꯦ ꯍꯧꯖꯤꯛꯁꯦ ꯌꯣꯟꯅꯤꯡꯉꯥꯏꯁꯨ ꯂꯩꯇ꯭ꯔꯦ ꯌꯦꯡꯕꯁꯨ ꯂꯣꯏꯔꯦ ꯆꯠꯄꯁꯨ ꯂꯣꯏꯔꯦ ꯑꯗꯨꯅ ꯉꯥꯛꯇꯪ ꯑꯋꯥꯕ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗ ꯑꯩ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯌꯨꯝꯗ ꯋꯥꯔꯦ ꯑꯩ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯌꯦꯡꯅꯤꯡꯉꯥꯏꯁꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯍꯟꯅꯅꯕ ꯇꯧꯔꯒꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡ 3:30 ꯇꯥꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯑꯩꯅ ꯂꯥꯛꯄꯅ ꯉꯁꯥꯏ ꯄꯨꯡ ꯀꯩꯅꯣꯗ ꯌꯧꯔꯛꯑꯦ ꯄꯨꯡ 1 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯌꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯒꯤ ꯑꯩ ꯌꯦꯡꯉꯛꯄꯗꯨꯅ ꯍꯧꯖꯤꯛ ꯄꯨꯡ 3:30 ꯇꯥꯁꯜꯂꯛꯑꯦ ꯑꯗꯨꯅ ꯌꯦꯡꯅꯤꯡꯉꯥꯏꯁꯨ ꯌꯥꯝꯅ ꯊꯣꯏꯗꯣꯛꯄ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯍꯜꯂꯒꯦ ꯌꯨꯝꯗ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯨ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯃꯤꯟꯅꯔꯁꯤ